ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥ ꯑꯃꯗꯤ ꯁꯅꯥꯍꯜ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ, ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥꯍꯜ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯕꯗ ꯊꯕꯥꯁꯨ ꯑꯉꯥꯎꯕꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ꯫ ꯑꯁꯨꯛ ꯅꯧꯔꯤꯕ ꯃꯥꯅ ꯃꯆꯥ ꯄꯤꯛꯄꯁꯤꯒ ꯀꯔꯝꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯆꯠꯀꯅꯤ ꯈꯟꯕꯗ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯍꯤꯡ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯀꯣ ꯏꯆꯥ꯫ ꯃꯈꯣꯏ ꯇꯥꯅ ꯑꯩꯕꯨ ꯅꯆꯥ ꯄꯤꯛꯄꯁꯤꯒ ꯅꯪ ꯌꯥꯎꯗꯅ ꯀꯔꯝꯅ ꯍꯤꯡꯉꯣ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯕꯨ ꯏꯃꯥ ꯏꯆꯥꯒꯤ ꯇꯧꯁꯤ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯏꯃꯥ ꯏꯆꯥꯁꯤ ꯀꯅꯥꯅ ꯁꯤꯟꯅꯔꯝꯕꯒꯦ? ꯑꯁꯨꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯊꯦꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ ꯃꯈꯣꯜ ꯊꯣꯛꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯤ ꯊꯕꯥꯗꯣ꯫ ꯆꯥꯎꯕꯤꯁꯨ ꯃꯃꯧꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨ ꯃꯥꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯥꯏ꯫ ꯃꯥꯁꯨ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕꯤ ꯃꯃꯥ ꯑꯃꯅꯤ꯫ ꯏꯃꯥꯒꯤ ꯁꯅꯥꯍꯜ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯆꯥꯒꯤ ꯃꯍꯨꯠ ꯑꯁꯣꯟꯕꯤ ꯅꯃꯥꯏ ꯑꯣꯏꯅ ꯆꯠꯂꯕꯗꯤ ꯐꯒꯗꯧꯕꯅꯦ꯫ ꯏꯃꯥꯗꯤ ꯏꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯁꯦ ꯈꯥꯡꯕꯗ ꯋꯥꯔꯦꯗꯀꯣ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯕꯨ ꯀꯅꯥꯅ ꯁꯤꯟꯅꯔꯝꯒꯦ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯕ꯭ꯔꯣ? ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ꯫ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯍꯤꯡꯍꯧꯔꯤꯕ ꯃꯈꯣꯏꯗꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯊꯕꯥ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯏ꯫ ꯆꯥꯛ ꯊꯣꯡꯉꯤꯅꯦ ꯇꯧꯔꯤꯕꯗꯨꯁꯨ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯊꯣꯡꯕ ꯅꯠꯇꯦ, ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯉꯩ ꯅꯣꯡꯃ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ, ꯁꯅꯥꯍꯜ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯆꯥꯛꯁꯪꯗ ꯐꯠ ꯆꯪꯂꯛꯇꯨꯅ, "ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯅꯪꯕꯣ?" "ꯍꯩꯃꯥ, ꯃꯈꯣꯏ ꯇꯥꯗ ꯍꯟꯕꯤꯔꯛꯑꯕ ꯑꯣꯏꯔꯦ? ꯑꯩꯗꯤ ꯍꯜꯂꯛꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯈꯪꯕꯨ ꯈꯪꯉꯤ." "ꯐꯥꯟꯁꯤꯗ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯐꯝꯗꯣꯛꯈꯤꯗ꯫ ꯑꯩꯍꯥ, ꯍꯛꯆꯥꯡ ꯑꯁꯤ ꯂꯣꯏ ꯇꯦꯛꯏ꯫ ꯁꯤ ꯈꯥꯎꯁꯤ ꯂꯧꯁꯤꯜꯂꯨ, ꯆꯥꯅ ꯊꯛꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯥꯎꯔꯛꯄꯅꯤ." "ꯃꯈꯣꯏ ꯇꯥꯗ, ꯀꯩꯅꯣ ꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯤꯗ ꯇꯧꯔꯤꯁꯤꯗꯤ?" "ꯉꯁꯤꯗꯤ ꯈꯨꯠꯁꯨꯃꯟ ꯐꯪꯉꯤ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯁꯤꯜꯂꯛꯂꯕꯅꯤ, ꯃꯆꯤꯠ ꯃꯆꯤꯠ ꯂꯩꯅꯗꯧ ꯁꯔꯨꯛꯄꯨꯗꯤ." "ꯐꯔꯦꯗ, ꯃꯈꯣꯏ ꯇꯥꯗ ꯈꯨꯠꯁꯨꯃꯟ ꯐꯪꯉꯤ ꯍꯥꯏꯕ ꯑꯁꯤꯅꯀꯣ ꯃꯌꯥꯝꯁꯦ ꯈꯤꯇꯁꯨ ꯃꯦꯟꯕ ꯀꯣꯟꯅꯔꯅꯤ." ꯁꯦꯜꯁꯦ ꯁꯤꯖꯤꯟꯅꯗꯧꯕ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯔꯦꯝꯕꯗꯣ ꯅꯤꯡꯊꯤꯅ ꯊꯝꯖꯤꯜꯂꯨ." "ꯑꯍꯣꯏ ꯃꯈꯣꯏ ꯇꯥꯗ." "ꯑꯗꯣ ꯑꯉꯥꯡꯗꯤ ꯎꯗꯦꯅ?" "ꯑꯉꯥꯡꯗꯣ ꯅꯤꯡꯉꯥꯏ ꯇꯧꯃꯟꯗꯅ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯄꯨꯔꯒ ꯊꯣꯛꯈꯤꯕꯅꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ." "ꯑꯗꯣ ꯃꯈꯣꯏ ꯇꯥꯗ, ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤꯗ ꯆꯩꯔꯥꯎꯕꯒꯤ ꯄꯥꯝꯗ ꯆꯠꯂꯨꯒꯦꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯇꯥꯆꯧꯒꯤ ꯈꯨꯗꯩ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯊꯤꯜꯂꯨꯒꯦꯕꯨ." "ꯊꯤꯜꯂꯨꯆꯣ ꯀꯩꯅꯣ, ꯏꯕꯥꯏꯒꯤꯗ ꯅꯠꯇꯦ, ꯏꯃꯥꯒ ꯏꯆꯦꯒꯒꯤꯁꯨ ꯀꯔꯤꯅꯣ ꯏꯅꯐꯤ ꯑꯃꯃꯝ ꯍꯦꯛ ꯊꯤꯟꯕꯤꯔꯨꯆꯣ." "ꯇꯥꯆꯧꯒꯤ ꯈꯛ ꯊꯤꯜꯂꯒꯦꯗ ꯃꯈꯣꯏ ꯇꯥꯗ, ꯏꯃꯥꯒ ꯏꯅꯝꯃꯒꯗꯤ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯄꯤꯔꯒꯦ, ꯁꯦꯜ ꯑꯃꯨꯛ ꯃꯌꯥꯝ ꯆꯪꯅꯕꯅꯦ." "ꯀꯔꯤꯒꯤ ꯀꯣꯟꯅ ꯄꯤꯕꯅꯣ? ꯄꯨꯟꯅ ꯑꯗꯨꯝ ꯄꯤꯌꯨ ꯀꯩꯗꯧꯒꯦ? ꯁꯦꯜꯒꯤ ꯋꯥꯕꯨ ꯀꯩꯅꯣ? ꯁꯦꯜꯒꯤꯗꯤ ꯑꯔꯥꯏꯕꯅꯤ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯅꯪ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤꯗꯤ, ꯑꯩꯅ ꯉꯝꯅꯕ ꯂꯣꯏꯅ ꯇꯧꯒꯅꯤ." ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯩ꯫ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯈꯟꯖꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯣꯛꯈꯤꯕ ꯃꯤꯅꯣꯛꯇꯨ ꯉꯁꯤꯁꯨ ꯇꯥꯏꯕꯪ ꯐꯥꯎꯅ ꯅꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯆꯥ ꯑꯗꯨꯅ ꯀꯞꯂꯛꯄꯗ ꯊꯕꯥ ꯋꯥꯈꯜ ꯇꯥꯔꯛꯏ꯫ "ꯏꯆꯥ ꯊꯣꯏꯕ, ꯀꯩꯗꯧꯔꯒꯦ? ꯏꯆꯥꯅ ꯀꯞꯂꯤꯕꯕꯣ?" "ꯍꯣ, ꯇꯣꯛꯑꯁꯤ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ ꯏꯆꯥꯕꯣ?" ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯕꯤ ꯁꯣꯜꯂꯤ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ "ꯃꯧ,
ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ ꯅꯪꯕꯨ? ꯏꯃꯥ, ꯍꯋꯥꯏ ꯃꯅꯥ ꯈꯔ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯔꯩꯕ ꯑꯃꯕꯨ ꯊꯣꯡꯂꯕꯗꯤ ꯅꯪꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯕꯗ ꯁꯣꯏꯗꯅ ꯋꯥꯔꯝꯃꯅꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ꯫ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯗꯧꯁꯨ ꯉꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯛꯆꯥꯡꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅꯤ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯑꯩꯗꯤ ꯀꯩꯁꯨ ꯋꯥꯗꯤꯌꯦ꯫ ꯆꯥꯛꯁꯨ ꯂꯣꯏꯔꯦ, ꯊꯤꯔꯛꯑꯒꯦ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯔ ꯏꯃꯥ? ꯍꯣꯏ ꯍꯣꯏ, ꯁꯥꯔꯤꯉꯩꯗ ꯈꯔ ꯍꯦꯛ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨ ꯋꯥꯅ ꯈꯥꯡꯉꯤ꯫ ꯉꯁꯤꯁꯨ ꯊꯕꯥ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯂꯒ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯪꯅꯕꯒꯤ ꯄꯥꯛꯄꯤ ꯂꯥꯛꯇꯨꯅ "ꯊꯕꯥ, ꯊꯕꯥ" ꯍꯥꯏꯕ꯫ ꯊꯕꯥꯁꯤ ꯃꯤꯅ ꯀꯧꯔꯤ ꯂꯪꯉꯤꯀꯥꯁꯤ ꯇꯥꯗꯤ ꯋꯥꯅꯤ꯫ "ꯊꯕꯥ, ꯑꯩꯕꯨ ꯀꯧꯕ꯭ꯔꯥ ꯏꯆꯦ?" "ꯍꯣꯏꯅꯦ, ꯀꯩꯅꯣ ꯅꯪꯅ ꯀꯧ ꯂꯪꯕꯒ ꯑꯝꯇ ꯇꯥꯗꯈꯩ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ." "ꯏꯆꯦꯁꯨ ꯈꯪꯉꯤ ꯊꯕꯥ, ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ, ꯀꯩꯗꯧꯒꯦ ꯅꯪꯕꯣ?" "ꯏꯆꯦ, ꯑꯩ ꯇꯁꯦꯡꯅ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯤꯕꯨ ꯀꯔꯝꯅ ꯈꯥꯡꯉꯣ ꯍꯥꯏꯔꯤꯕꯅꯣ?" "ꯊꯕꯥ, ꯏꯆꯦ ꯋꯥ ꯍꯥꯏꯒꯦꯁꯦ, ꯑꯗꯨꯝꯅ ꯁꯨꯝ ꯈꯟꯖꯤꯜꯂꯕꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ꯫ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯅꯁꯥꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯗꯧꯅꯤ ꯊꯕꯥ꯫ ꯅꯪꯅ ꯑꯗꯨꯝꯅ ꯂꯩꯔꯒ ꯏꯅꯦ ꯆꯥꯎꯕꯤꯕꯨ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯣ?" ꯊꯕꯥ ꯃꯄꯤꯗꯣ ꯑꯃꯨꯛ ꯄꯣꯞ ꯄꯣꯞ ꯇꯥꯔꯛꯏ꯫ ꯄꯥꯛꯄꯤ ꯋꯥ ꯃꯈꯥ ꯇꯥꯏ꯫ "ꯁꯤꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯁꯤꯗꯤ, ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯑꯗꯨꯝꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯜꯂꯕꯗꯤ ꯍꯦꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯀꯔꯤꯅꯣ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯁꯨꯕ꯭ꯔꯥ ꯅꯣꯝꯕ꯭ꯔꯥ ꯆꯠꯅꯕ ꯇꯧ." "ꯏꯆꯦ, ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯑꯩꯕꯨ ꯀꯝꯗꯧꯅ ꯊꯕꯛ ꯁꯨꯕ ꯆꯠꯇꯧꯔꯤꯅꯣ?" "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ꯫ ꯏꯆꯦꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯌꯨꯝꯗ ꯂꯩꯔꯒ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣ ꯍꯦꯛ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ꯫ ꯁꯅꯥꯍꯥꯜꯅ ꯏꯃꯨꯡ ꯑꯗꯨ ꯄꯨꯔꯝꯕ ꯑꯣꯏꯕꯅ ꯃꯥ ꯂꯩꯇ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯀꯗꯕꯁꯨ ꯃꯆꯥ ꯄꯤꯛꯄꯁꯤ ꯀꯨꯏꯅ ꯍꯨꯟꯗꯣꯛꯄ ꯌꯥꯗꯕꯅ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯕꯥ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯣꯔꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ꯫ ꯁꯅꯥꯔꯩꯅ "ꯊꯕꯥ, ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯕ꯭ꯔꯣ?" "ꯍꯣꯏ ꯏꯆꯦ, ꯆꯥꯛꯈꯨꯝ ꯏꯁꯤꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ, ꯈꯤꯇ ꯁꯣꯛꯀꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ." "ꯅꯪꯕꯨ ꯏꯁꯤꯡ ꯁꯣꯛꯅꯤ ꯇꯧꯔꯤꯗꯨꯕꯨ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ ꯅꯆꯥ ꯄꯤꯛꯄꯗꯨꯒ?" "ꯌꯥꯅꯤꯗ ꯏꯆꯦ, ꯏꯟꯊꯤꯅ ꯌꯦꯡꯂꯒ ꯁꯣꯛꯎꯀꯣ, ꯇꯨꯅꯤ ꯑꯃꯨꯛ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯌꯥꯝ ꯅꯥꯜꯍꯧꯕꯅꯤ." "ꯍꯣꯏ ꯏꯆꯦ." ꯁꯅꯥꯔꯩ ꯇꯞꯅ ꯍꯥꯏꯖꯩ꯫ ꯏꯆꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯊꯕꯥꯒꯤ ꯃꯇꯧꯁꯦ꯫ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯣ ꯑꯣꯏꯍꯧꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯑꯎꯕ ꯀꯅꯥ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯅꯩ, ꯑꯗꯨꯒ ꯀꯅꯥ ꯑꯃꯅꯗꯤ ꯀꯂꯛ ꯄꯦꯟꯕꯒꯨꯝ ꯀꯔꯦꯝꯅꯕꯤꯔꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ, ꯃꯥꯒꯤ ꯊꯕꯥ ꯍꯥꯏꯕꯤꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯌꯥꯝꯅꯒ ꯋꯥꯈꯜ ꯇꯥꯕꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤꯒꯁꯨ ꯁꯥꯔꯤ꯫ ꯈꯔ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ ꯃꯁꯤꯕꯣ? ꯂꯇꯥꯅ "ꯃꯁꯛ ꯃꯇꯧ ꯍꯥꯏꯔ ꯀꯔꯤꯝꯇ ꯋꯥꯠꯇꯦ, ꯃꯁꯥ ꯍꯥꯏꯔ ꯌꯥꯝ ꯅꯍꯥ ꯑꯣꯏꯔꯤ꯫ ꯀꯅꯥꯅ ꯈꯪꯕ ꯈꯔ ꯂꯩꯔꯒ ꯃꯌꯨꯝ ꯊꯣꯛ ꯂꯥꯎꯅ ꯄꯥꯟꯊꯣꯛꯈꯤꯕꯁꯨ." "ꯍꯥꯏꯒꯨꯝꯗꯅ ꯂꯇꯥ ꯏꯕꯦꯝꯃ, ꯑꯁꯦ ꯃꯆꯥ ꯄꯤꯛꯄꯁꯤ ꯍꯨꯟꯗꯣꯛꯂꯒ ꯃꯌꯨꯝꯒ ꯄꯥꯟꯈꯤꯗꯧ ꯃꯥꯜꯂꯤꯀꯣ꯫ ꯀꯅꯥꯅꯕꯨ ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯌꯥꯎꯗꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯅꯤꯡꯗꯣꯏꯅꯣ? ꯌꯦꯡꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯃꯅꯤꯡꯒꯤ ꯏꯆꯦ ꯀꯩꯅꯥꯍꯟꯕꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯤꯔꯣꯏ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯅꯠꯇ꯭ꯔꯣ ꯆꯦꯟꯈꯤꯕꯗꯣ? ꯃꯌꯨꯝ ꯍꯦꯛꯇ ꯄꯥꯟꯊꯣꯛꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯥꯒꯤ ꯃꯁꯛꯇꯨꯗ ꯃꯌꯨꯝ ꯄꯥꯟꯅꯤꯒ ꯈꯪꯕ꯭ꯔꯣ ꯅꯣꯏꯕꯣ?" "ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯤ ꯈꯣꯏꯕꯤ ꯏꯕꯦꯝꯃ, ꯃꯄꯥꯟ ꯊꯨꯡꯒꯤ ꯁꯛꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯌꯥꯗꯦꯗꯣ ꯑꯗꯨꯅꯤ." ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥ ꯃꯆꯥꯗꯨ ꯄꯣꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯁꯤꯡꯈꯥꯏꯔꯤ꯫ ꯆꯥꯎꯕꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ "ꯃꯧꯋꯥ, ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯃ ꯄꯣꯔꯒ ꯁꯤꯡꯈꯥꯏꯔꯤꯅꯦ ꯇꯧꯔꯤꯗꯣ ꯉꯥꯕꯅ ꯂꯣꯏꯔꯅꯤ꯫ ꯑꯉꯥꯡꯗꯣ ꯏꯃꯥ ꯂꯧꯒꯦ ꯄꯤꯔꯛꯎꯅꯦ." "ꯌꯥꯅꯤꯗ ꯏꯃꯥ, ꯏꯃꯥ ꯋꯥꯗꯕꯅꯤ, ꯑꯩ ꯁꯨꯝ ꯇꯞꯅ ꯇꯧꯒꯦ." "ꯍꯦꯔꯥ, ꯐꯝ ꯐꯝꯅ ꯏꯁꯨ ꯁꯦꯟꯅꯕꯕꯨ ꯀꯔꯤꯒꯤ ꯋꯥꯔꯨꯅꯦꯒꯦ? ꯀꯗꯥꯏ ꯀꯗꯥꯏ ꯏꯁꯨꯗꯣ ꯄꯤꯔꯛꯎ." ꯊꯕꯥꯁꯨ ꯃꯆꯥꯗꯨ ꯄꯣꯔꯝꯕꯗꯒꯤ ꯇꯧꯊꯗꯨꯅ ꯃꯅꯦꯝꯗ ꯄꯤ꯫ "ꯍꯣ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯁꯨꯗꯤ, ꯑꯕꯣꯛꯀ ꯂꯩꯁꯤ ꯀꯣꯏꯁꯨ ꯊꯣꯏꯕꯧ." "ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ." ꯂꯣꯏꯁꯤꯟꯖꯔꯨꯔꯣ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥꯒꯤ ꯃꯃꯥ ꯃꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ "ꯍꯩꯃꯥ, ꯃꯦꯝꯃ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯆꯪꯉꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯃꯨꯁꯦ." "ꯍꯣꯏ ꯏꯅꯝꯃ, ꯏꯅꯝꯃ ꯍꯣꯏ ꯃꯌꯥꯝ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ." "ꯍꯣꯏ, ꯑꯩ ꯃꯧ ꯀꯧꯊꯣꯔꯛꯀꯦ." "ꯃꯧꯋꯥ,
ꯃꯧ ꯅꯪꯕꯨ ꯇꯥꯔꯕꯣ? ꯅꯣꯏ ꯏꯃꯥ ꯂꯥꯛꯏꯅꯦꯍꯦ, ꯃꯄꯥꯟꯗꯣꯡꯗ ꯊꯣꯛꯂꯛꯎꯅꯦ꯫ ꯊꯕꯥꯁꯨ ꯃꯃꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯊꯣꯛꯇꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯦꯝꯃ ꯃꯆꯥꯒꯤ ꯅꯧꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯒꯤ ꯃꯃꯤ ꯑꯗꯨ ꯎꯕꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯂꯥꯛꯏꯌꯦ ꯏꯁꯦ, ꯈꯥꯎꯁꯤ ꯂꯧꯁꯤꯜꯂꯨꯁꯤ, ꯀꯔꯤꯅꯣ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯄꯅꯤ꯫ ꯀꯔꯤꯒꯤ ꯂꯩꯔꯛꯏꯕꯅꯣ? ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯁꯤꯗ, ꯅꯪ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯛꯏꯁꯤꯕꯨ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ꯫ ꯑꯩꯅ ꯏꯅꯝꯃ ꯍꯣꯏ ꯁꯨꯝ ꯄꯤꯖꯅꯤꯡ ꯇꯧꯕꯅꯤꯗ, ꯏꯅꯝꯃ ꯏꯁꯨꯗꯣ ꯑꯝꯇ ꯄꯝꯖꯒꯦꯅ꯫ ꯄꯝꯃꯨ ꯃꯧ, ꯅꯃꯥꯁꯦ ꯆꯥꯛ ꯆꯥꯔꯒ ꯍꯜꯍꯟꯈ꯭ꯔꯁꯤ, ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯅꯕ ꯇꯧꯍꯩ꯫ ꯕꯦꯝꯃ, ꯈꯥꯎꯗ ꯉꯥ ꯃꯆꯥ ꯑꯃ ꯌꯧꯔꯛꯄꯅꯤ, ꯏꯃꯥꯅ ꯅꯣꯏ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦꯗꯅ ꯁꯤ ꯍꯦꯛꯇ ꯍꯥꯎꯅ ꯊꯣꯡꯉꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯃꯥ ꯃꯆꯥꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯅꯆꯥ ꯄꯤꯛꯄꯁꯤꯒ ꯑꯁꯨꯝꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯌꯥꯗꯧꯔꯤꯕ꯭ꯔꯅꯦ? ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯇ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ ꯑꯩꯕꯨ? ꯈꯪꯗꯦꯗ ꯏꯃꯥꯁꯨ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ, ꯏꯆꯥꯒꯤ ꯅꯇꯧꯁꯦ ꯏꯃꯥ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ, ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒꯦ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ꯫ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ ꯍꯥꯏꯕꯕꯨ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯂꯩꯔꯣꯏꯒꯦꯗ ꯏꯃꯥ, ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦꯗ꯫ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯁꯤꯗ ꯏꯃꯥ ꯑꯁꯣꯟꯕꯤꯅ ꯀꯝꯗꯧꯅ ꯂꯩꯍꯧꯕ? ꯍꯣꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯣ ꯅꯪꯕꯨ ꯅꯅꯦꯝꯁꯤ ꯂꯩꯔꯤꯈꯩꯗꯤ ꯐꯩ, ꯅꯅꯦꯝꯁꯤꯅ ꯂꯩꯇ꯭ꯔꯒꯅ ꯅꯃꯥ ꯅꯆꯥꯈꯛ ꯀꯔꯝꯅ ꯍꯤꯡꯍꯧꯕ? ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ, ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯏꯃꯥ꯫ ꯑꯩ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ꯫ ꯍꯣꯏ, ꯁꯤ ꯐꯔꯤꯁꯦ, ꯃꯇꯝꯗꯣ ꯌꯧꯔꯛꯂꯒꯅꯦ ꯑꯃꯨꯛ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯥꯁꯨ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯪ ꯇꯥꯆꯧꯅꯁꯨ ꯁꯦꯜ ꯈꯔꯁꯤ ꯅꯪꯉꯣꯟꯗ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯁꯦꯜꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯏꯃꯥ, ꯂꯧꯔꯔꯣꯏꯒꯦꯗ ꯌꯥꯔꯅꯤ꯫ ꯂꯧꯁꯤꯜꯂꯨꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯣ, ꯑꯁꯤꯅ ꯀꯣꯝꯗ ꯑꯣꯏꯔꯁꯨ ꯃꯤꯟꯅꯕ ꯀꯥꯟꯅꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯏꯃꯨꯡꯁꯤ ꯁꯦꯜ ꯊꯣꯛꯄꯗꯤ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯊꯕꯥ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯧꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯣ? ꯏꯃꯥ, ꯑꯁꯨꯝꯅ ꯁꯨꯝ ꯁꯦꯜ ꯊꯣꯛꯇꯕꯤ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯔꯤꯅꯣꯃ ꯇꯧꯁꯤꯔꯥꯅ ꯁꯨꯝ ꯈꯟꯕ꯫ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣ ꯏꯃꯧꯕꯣ? ꯊꯕꯛ ꯁꯨꯕ ꯆꯠꯄꯗꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯤꯒ ꯌꯥꯈꯤꯔꯣꯏ꯫ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ꯫ ꯑꯗꯨꯅ ꯌꯨꯝꯗꯒꯤꯁꯨ ꯆꯠꯊꯣꯛꯇꯕꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯄꯣꯠꯐꯝ ꯑꯣꯏꯅ ꯐꯝꯃꯁꯤꯔꯥꯅ ꯁꯨꯝ ꯈꯜꯂꯤꯕ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯄꯣꯠꯐꯝ ꯐꯝꯕꯁꯦ ꯁꯦꯟꯗꯣꯡꯁꯨ ꯌꯥꯝꯅ ꯐꯪꯉꯦ ꯍꯥꯏꯅꯩ꯫ ꯄꯣꯠꯐꯝ ꯍꯥꯏꯕ, ꯍꯣꯏꯗ, ꯏꯃꯧꯅꯕꯨ ꯐꯝꯒꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯑꯗꯣ ꯄꯣꯠꯐꯝ ꯑꯃꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏꯅꯦ꯫ ꯍꯣꯏ, ꯏꯃꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯗꯨꯗꯤ ꯍꯌꯦꯡ ꯌꯨꯝꯒꯤ ꯇꯥꯆꯧ ꯍꯣꯏꯗ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ, ꯇꯥꯆꯧ ꯍꯣꯏꯗ ꯈꯔ ꯁꯥꯕꯤꯌꯣꯅ ꯍꯥꯏꯈꯤꯅꯕ꯫ ꯍꯣꯏ, ꯏꯃꯧꯅ ꯐꯗꯧꯗꯣ ꯍꯦꯛ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯕꯤ ꯊꯕꯥꯒꯤ ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯄꯣꯠꯐꯝ ꯑꯃ ꯁꯥꯔꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯄꯣꯠꯐꯝ ꯑꯗꯨꯁꯨ ꯐꯝꯕ ꯍꯧꯔꯝꯃꯤ꯫ ꯊꯕꯥ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨ ꯑꯃꯨꯛ ꯐꯝꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛꯇ ꯁꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯊꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯦꯕꯤ ꯍꯣꯏꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯅꯤꯗꯨ ꯍꯪꯆꯤꯠ ꯂꯥꯡꯉꯤ꯫ ꯊꯣꯏꯅꯨꯁꯨ ꯂꯥꯛꯇꯨꯅ, ꯅꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯅ꯫ ꯈꯣꯏꯕꯤꯅ, ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯉꯝꯕꯅꯤꯗ ꯊꯣꯏꯅꯨ ꯏꯕꯦꯝꯃ꯫ ꯀꯦꯕꯤꯅ, ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤ ꯐꯝꯁꯤ ꯂꯥꯎꯗꯅ ꯊꯣꯏꯅꯨ ꯅꯪꯁꯨ꯫ ꯍꯣꯏ ꯏꯆꯦ, ꯆꯥꯛ ꯇꯣꯛꯂꯛꯄꯁꯤꯗ ꯇꯧꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯗꯅ ꯂꯩꯀꯥꯏ ꯁꯨꯝ ꯀꯣꯏꯔꯛꯏꯅꯤ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯇꯟꯕ ꯇꯧꯔꯤꯁꯦ꯫ ꯌꯨꯝꯗ ꯂꯩꯕꯒꯤ ꯋꯥꯗꯤ ꯑꯩꯁꯨ ꯃꯤꯀꯨꯞ ꯑꯝꯇ ꯂꯩꯅꯤꯡꯗꯦꯗ꯫ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯤꯁꯨ꯫ ꯑꯗꯨꯗꯤ ꯅꯣꯏ ꯅꯅꯦꯝꯗꯨꯅ ꯀꯩꯝꯇ ꯉꯥꯡꯗ꯭ꯔꯣ? ꯀꯔꯤꯕꯨ ꯉꯥꯡꯉꯝꯃꯨꯅꯤꯒꯦ ꯍꯅꯨꯕꯤ ꯃꯥꯅꯕꯣ? ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯅꯝꯖꯜꯂꯒ ꯐꯨꯔꯦꯗꯅ꯫ ꯇꯧꯗ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤ ꯈꯣꯏꯕꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯑꯣꯡꯁꯤꯗꯤ꯫ ꯀꯦꯕꯤꯅ, ꯉꯥꯏꯈꯣꯅꯤ ꯅꯣꯏꯕꯣ, ꯏꯅꯦ ꯆꯧꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯥ ꯍꯥꯏꯗꯣ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯒ ꯄꯣꯠꯐꯝ ꯐꯝꯃꯦ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯈꯣꯏꯕꯤꯅ, ꯐꯝꯃꯤ ꯀꯩꯅꯣ, ꯀꯨꯏꯔꯦ ꯐꯝꯕ꯫ ꯃꯣꯏꯒꯤ ꯄꯣꯠꯐꯝꯗꯣ ꯅꯨꯄꯥꯅ ꯁꯥꯎ ꯁꯥꯔꯦ ꯍꯥꯏꯕꯅꯤ꯫ ꯏꯁ, ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯅ ꯄꯣꯠꯐꯝꯒ ꯐꯝꯃꯤꯕ? ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯃꯥꯅ ꯄꯣꯠꯐꯝꯒ ꯐꯝꯃꯤꯗꯨꯅ? ꯍꯣ, ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ ꯍꯥꯏꯒꯦ, ꯅꯧꯅ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯕ ꯌꯥꯅꯕꯅꯤꯗꯅ ꯅꯨꯄꯥ ꯊꯤꯔꯤꯕ꯫ ꯏꯁ, ꯃꯥꯕꯨ ꯌꯥꯝ ꯏꯪ ꯇꯞꯄꯤ, ꯋꯥꯈꯜ ꯇꯥꯕꯤ ꯌꯥꯝ ꯁꯥꯗꯥꯏ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯇꯧꯔꯤꯖꯥꯠ ꯑꯣꯏꯔꯦ꯫ ꯀꯥꯟꯅꯗꯦ, ꯀꯨꯝꯍꯩ ꯌꯦꯡꯕ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯆꯠꯂꯨꯁꯤꯔꯣ ꯍꯧꯖꯤꯛ ꯁꯨꯝ? ꯌꯥꯏꯅꯦ, ꯀ꯭ꯋꯥꯔ ꯀꯩꯅꯣ ꯆꯥꯕ ꯑꯣꯏꯅ꯫
ꯑꯁꯨꯝꯅ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯕꯤ ꯃꯧ ꯑꯍꯨꯝꯗꯨ ꯊꯕꯥꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯏ꯫ ꯁꯣꯝꯗꯅ ꯊꯕꯥ ꯑꯁꯨꯝꯅ ꯄꯣꯠꯐꯝ ꯐꯝꯕ ꯑꯁꯤꯗꯅꯤ ꯃꯊꯣꯡ ꯆꯥꯗꯕ ꯃꯄꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯨꯄꯥ ꯀꯌꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯐꯝ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯁꯥꯖꯧꯅ ꯕꯦꯝꯃ ꯅꯪꯒꯤꯁꯤꯕꯨ ꯕꯦꯔꯤꯒꯗꯤ ꯌꯥꯎ? ꯌꯥꯎꯖꯩ ꯈꯨꯔꯥ꯫ ꯍꯣ ꯑꯗꯨꯗꯤ ꯕꯦꯔꯤ ꯃꯄꯨꯟ ꯑꯝꯇ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯈꯨꯔꯥ꯫ ꯁꯦꯜꯁꯤꯗ ꯂꯩꯔꯦ, ꯑꯔꯦꯝꯕꯗꯨꯅ ꯏꯁꯨꯒꯤ ꯉꯥꯃꯣꯛ ꯑꯃꯛꯇ ꯍꯥꯞꯄꯣ꯫ ꯁꯤꯗ ꯂꯩꯖꯔꯦ ꯈꯨꯔꯥ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯈꯣꯟꯗꯥ ꯍꯥꯎꯇꯕ ꯑꯃꯅ ꯑꯍꯟ ꯀꯩꯅꯣ ꯄꯣꯠ ꯂꯩꯕꯕꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ, ꯈꯔ ꯂꯩꯔꯕꯗꯤ ꯌꯥꯔꯦ ꯍꯟꯗꯣꯛꯁꯤ, ꯑꯩꯈꯣꯏꯁꯨ ꯄꯣꯠ ꯈꯤꯇ ꯂꯩꯒꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯤꯅ ꯄꯣꯠ ꯂꯩꯔꯤꯕꯁꯤꯕꯨ ꯍꯟꯗꯣꯛ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯝꯕ ꯑꯉꯥꯎꯕꯅꯣꯅꯦ? ꯉꯥꯎꯔꯤꯗꯤ ꯑꯍꯜꯅꯤꯅꯦ, ꯄꯣꯠ ꯂꯩꯕꯗꯨꯕꯨ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯍꯥꯁꯤꯡꯁꯦ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ, ꯕꯦꯔꯤ ꯃꯆꯩꯁꯤꯗ ꯃꯃꯤꯠꯁꯤꯗ ꯅꯝꯁꯤꯟꯕ ꯁꯣꯏꯔꯣꯏꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯖꯧꯁꯨ ꯃꯥꯒꯤ ꯄꯣꯠꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯀꯨꯟꯖꯣꯅ ꯊꯕꯥ ꯏꯕꯦꯝꯃ ꯅꯪ ꯇꯥꯗꯒꯤꯗꯤ ꯀ꯭ꯋꯥꯗꯣ ꯑꯅꯤꯗ ꯍꯥꯎꯅ ꯇꯄꯧꯍꯦ꯫ ꯆꯥꯛ ꯇꯣꯛꯂꯛꯄꯁꯤꯗ ꯅꯪꯒꯤ ꯀ꯭ꯋꯥꯗꯣ ꯆꯥꯅꯤꯡꯃꯟꯈ꯭ꯔꯗꯅ ꯈꯨꯠꯀ ꯍꯥꯝꯕꯣꯏ ꯍꯥꯝꯗꯕꯣꯏ ꯍꯦꯛꯇ ꯆꯦꯜꯂꯛꯏꯕꯅꯤ꯫ ꯊꯕꯥ ꯀ꯭ꯋꯥꯗꯣ ꯁꯠ ꯇꯞꯇꯨꯅ ꯀꯨꯟꯖꯣꯗ ꯐꯠꯄꯤꯔꯛꯏ꯫ ꯀ꯭ꯋꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯀꯔꯤꯅꯣ ꯑꯗꯨꯛ ꯊꯨꯅ ꯇꯞꯄꯛꯈ꯭ꯔꯦꯗ, ꯈꯔ ꯀꯨꯏꯅ ꯇꯞꯄꯗꯤ ꯐꯗꯧꯅꯤꯅꯦ꯫ ꯑꯗꯣ ꯁꯦꯜꯁꯤ ꯑꯁꯣꯏꯕꯗꯤ ꯌꯥꯎꯗ꯭ꯔꯦ, ꯃꯄꯨꯝꯁꯤ ꯑꯗꯨꯝ ꯂꯧꯔꯨꯁꯤ꯫ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯊꯝꯃꯣ, ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ꯫ ꯌꯥꯅꯤ, ꯁꯦꯜꯁꯤ ꯍꯟꯖꯔꯛꯀꯦ, ꯑꯗꯨꯝ ꯄꯨꯕꯤꯈꯣ, ꯑꯩ ꯍꯟꯖꯔꯛꯀꯦ꯫ ꯍꯌꯦꯡꯁꯨ ꯂꯥꯛꯇꯧ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯝ ꯊꯝꯖꯤꯜꯂꯨꯅꯤ, ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯑꯃꯨꯛ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯋꯥꯅꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯃꯤꯒꯤ ꯁꯦꯜ ꯍꯦꯟꯖꯤꯟꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ, ꯑꯗꯨꯝ ꯄꯨꯕꯤꯈꯣ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯉꯁꯥꯏꯗꯒꯤ ꯃꯣꯏꯒꯤ ꯃꯑꯣꯡ ꯌꯦꯡꯂꯤꯕ ꯃꯧꯁꯤꯡ ꯑꯗꯨꯅ ꯎꯔꯗꯨꯅ ꯀꯦꯕꯤꯅ ꯃꯤꯅ ꯄꯤꯅꯤꯡꯗꯅ ꯄꯤꯔꯗꯨꯕꯨ ꯀꯩꯅꯣ ꯀꯣꯛ ꯂꯧꯁꯤꯜꯂꯨ ꯀꯩꯗꯧꯒꯦ ꯊꯕꯥ ꯅꯪꯕꯣ? ꯈꯣꯏꯕꯤꯅ ꯁꯦꯜ ꯃꯤꯔꯥꯏꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤꯀꯣ ꯊꯕꯥ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯑꯍꯨꯝꯗꯨ ꯈꯨꯅꯤꯡꯅ ꯊꯤꯅꯗꯨꯅ ꯅꯣꯛꯏ꯫ ꯊꯣꯏꯅꯨꯅ ꯊꯕꯥ ꯑꯩꯈꯣꯏꯒꯤꯁꯨ ꯀ꯭ꯋꯥꯗꯣ ꯑꯍꯨꯝꯗ ꯍꯥꯎꯅ ꯇꯞꯄꯛꯎ, ꯅꯪꯒꯤ ꯀ꯭ꯋꯥꯁꯦ ꯃꯌꯥꯝꯅ ꯍꯥꯎꯋꯦꯗ ꯍꯥꯏꯅꯩ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯍꯥꯎ ꯀꯝꯗꯧꯒꯦꯗꯣ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯈꯣꯏꯕꯤꯅ ꯍꯣꯏꯅꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯅꯨꯄꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯥꯎꯋꯦꯅ ꯍꯥꯏꯅꯩꯅꯦ꯫ ꯑꯩꯈꯣꯏ ꯊꯕꯥꯒꯤ ꯀ꯭ꯋꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ, ꯀꯔꯤꯕꯨ ꯌꯥꯎꯕꯅꯣ ꯈꯪꯗꯦ, ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯇꯧꯔꯤꯅꯤꯗ ꯑꯩꯁꯦ꯫ ꯈꯣꯏꯕꯤꯅ ꯍꯣꯏꯅꯦ, ꯅꯨꯡꯁꯤꯕꯗꯨ ꯃꯈꯜꯗꯤ ꯌꯥꯝꯃꯤꯀꯣ꯫ ꯊꯕꯥ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥꯟꯅꯔꯨꯗ꯭ꯔꯦ꯫ ꯏꯆꯦ ꯀ꯭ꯋꯥ ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯖꯔꯦ꯫ ꯈꯣꯏꯕꯤꯅ ꯁꯦꯜꯁꯤꯗ ꯂꯩꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯃꯄꯨꯡꯒ ꯌꯥꯎꯖꯗꯦ, ꯑꯁꯣꯏꯕꯁꯤ ꯑꯣꯏꯅ ꯄꯤꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯊꯕꯥꯅ ꯄꯣꯠꯐꯝ ꯐꯝꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅꯗꯤ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯕꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯀꯔꯦꯝꯅꯕꯤꯕ ꯅꯣꯛꯅꯕꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯃꯆꯥ ꯄꯤꯛꯄꯗꯨ ꯄꯣꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯤ꯫ ꯅꯣꯡꯗꯣꯜ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯥꯕꯨ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯅꯤ ꯃꯃꯧꯗꯨ ꯃꯄꯥꯜꯗ ꯊꯃꯣꯏ ꯑꯃ ꯊꯥꯟꯗꯨꯅ ꯐꯝꯃꯤ꯫ ꯁꯅꯥꯍꯜꯗꯨꯕꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯃꯥꯕꯨ? ꯃꯇꯝꯁꯤꯁꯨ ꯐꯅ ꯊꯦꯡꯂꯕꯅꯤ꯫ ꯑꯗꯨꯅꯤ ꯃꯥ ꯅꯍꯥꯟꯈꯩ ꯃꯇꯝꯒ ꯍꯥꯏꯔꯨꯔꯗꯤ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗ ꯍꯦꯜꯂꯕꯅꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯀꯔꯤ ꯇꯧꯕꯒ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯅꯠꯇꯦ ꯃꯥꯕꯨ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯊꯦꯡꯉꯛꯀꯅꯤ ꯀꯥꯏꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯣ? ꯍꯥꯏꯔꯝꯗꯦ ꯏꯃꯥ꯫ ꯏꯃꯥ ꯇꯥꯆꯧꯕ ꯍꯣꯏ ꯐꯥꯎꯕꯗꯪ ꯍꯥꯏꯐꯦꯠ ꯆꯠꯇꯨꯅ ꯍꯪꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯇꯥꯆꯧꯕ ꯍꯣꯏꯒ ꯊꯕꯛ ꯃꯐꯝ ꯄꯨꯟꯕꯅꯤꯅ꯫ ꯏꯃꯥꯅ ꯆꯠꯂꯒ ꯍꯪꯉꯨꯒꯦꯕꯨ ꯅꯪ ꯅꯇꯣꯝꯇ ꯌꯨꯝꯁꯤ ꯂꯩꯍꯧꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇ ꯇꯧꯅꯤ꯫ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨꯗ, ꯌꯥꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯊꯣꯡ ꯆꯤꯛꯅ ꯂꯣꯟꯁꯤꯜꯂꯒ ꯂꯩꯍꯧꯒꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯅꯥꯍꯜꯗꯨ ꯆꯪꯂꯛꯏ꯫ ꯃꯥꯕꯨ ꯎꯕꯗ ꯆꯥꯎꯕꯤꯅ ꯏꯃꯥꯒꯤ ꯁꯅꯥꯍꯜ, ꯀꯩꯅꯣ ꯅꯪꯕꯨ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯗ? ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯌꯥꯗꯕ ꯃꯁꯤ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ, ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯥ ꯊꯤꯔꯨꯔꯦꯗꯅ ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ ꯍꯜꯂꯛꯇꯕꯁꯤꯗꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯥ ꯊꯤꯔꯤꯅꯣꯅꯦ ꯏꯃꯥ? ꯅꯆꯥ ꯍꯜꯂꯛꯏꯁꯤꯗꯤ꯫ ꯊꯕꯥ ꯏꯁꯤꯡ ꯈꯤꯇ ꯍꯥꯟꯅ ꯊꯥꯡꯒꯠ, ꯑꯩ ꯏꯁꯥꯁꯦ ꯎꯐꯨꯠꯅ ꯌꯥꯗ꯭ꯔꯦ, ꯑꯝꯇ ꯆꯥꯏꯊꯒꯦ꯫ ꯏꯁꯤꯡꯕꯨꯗꯤ ꯉꯁꯥꯏꯅ ꯊꯥꯡꯒꯠꯇꯅ ꯂꯩꯔꯤꯕꯅꯤ ꯃꯣꯏ ꯇꯥꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯕꯤꯅ ꯃꯧ ꯊꯕꯥ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯃꯄꯥꯟꯗꯨꯗ ꯅꯃꯥ ꯅꯆꯥꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯕꯗꯨ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ, ꯏꯃꯨꯡꯗ ꯆꯪꯉꯣꯅꯦ, ꯃꯇꯝꯁꯤꯁꯨ ꯌꯧꯔꯦ ꯇꯧꯔꯤꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯍꯟꯁꯤ ꯁꯨꯝ ꯂꯥꯡꯉꯝꯕꯅꯤꯗ꯫ ꯆꯪꯉꯛꯑꯣ ꯏꯃꯨꯡꯗ, ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯌꯥꯝ ꯁꯤꯠꯂꯤ꯫ ꯏꯁꯨꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ? ꯇꯨꯝꯈ꯭ꯔꯦ ꯏꯃꯥ꯫ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯉꯛꯑꯒꯅꯦ ꯅꯤꯡꯊꯤꯅ ꯇꯨꯝꯃꯤꯟꯅꯔꯣ, ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏꯅꯤꯅ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯕꯥ
ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯇꯤ ꯎꯗꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯅꯤ꯫ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯃꯊꯟꯇ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯋꯥꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯨꯔꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯍꯨꯜ ꯑꯗꯨꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯅꯍꯥ ꯄꯥꯈꯪ ꯈꯔꯅ "ꯏꯇꯩꯃ, ꯀꯩꯅꯣ ꯌꯥꯝ ꯋꯥꯅ ꯄꯨꯔꯤ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨꯕꯣ?" ꯈꯥꯕꯅ "ꯏꯇꯩꯃꯅ ꯑꯗꯨꯝꯅ ꯋꯥꯅ ꯄꯨꯕꯗꯣ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗ, ꯑꯩꯈꯣꯏ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯖꯒꯦꯗꯅ." ꯇꯣꯝꯕꯅ "ꯏꯇꯩꯃꯁꯤ ꯌꯥꯝ ꯄꯣꯡꯉꯤꯀꯣ, ꯃꯤꯅ ꯍꯥꯏꯔꯤꯀꯁꯦ ꯈꯨꯝꯗꯕꯤꯒ ꯇꯧꯏꯀꯣ." ꯈꯥꯕ ꯎꯁꯤꯠꯇꯅ "ꯂꯩꯀꯥꯏꯒꯤ ꯏꯌꯥꯝꯕꯅ ꯂꯧꯕꯒꯤ ꯑꯗꯨ ꯏꯇꯩꯃ ꯀꯧꯕꯤꯕꯤ ꯋꯥꯅꯤꯗ, ꯆꯍꯤꯗ ꯌꯦꯡꯅꯔꯨꯔꯗꯤ ꯑꯩꯈꯣꯏꯅ ꯕꯥꯔꯤꯗ ꯃꯥꯜꯂꯝꯒꯅꯤꯗ. ꯑꯗꯨꯝꯅ ꯅꯇꯣꯝꯇ ꯋꯥꯅ ꯂꯦꯟꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯣꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ, ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯒꯦ." ꯊꯕ ꯉꯁꯥꯏꯗꯒꯤ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕꯅꯤ꯫ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯤꯡ ꯍꯦꯛ ꯂꯥꯎꯗꯨꯅ "ꯍꯩ ꯈꯥꯕ ꯍꯥꯏꯕ ꯆꯥꯎꯈꯠꯇꯕ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯍꯥ? ꯑꯩꯁꯤ ꯂꯣꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯒꯤꯁꯦ? ꯉꯁꯥꯏꯗꯒꯤ ꯑꯩ ꯁꯨꯝ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ." "ꯏꯇꯩꯃ ꯁꯥꯎꯅꯨꯍꯦ, ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ. ꯏꯇꯩꯃꯅ ꯑꯗꯨꯝꯅ ꯋꯥꯅ ꯍꯤꯡꯕꯗꯣ ꯅꯅꯥꯎ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗ ꯇꯧꯕꯅꯤ." ꯇꯣꯝꯕꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯩꯃ, ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯑꯣꯏꯅ ꯂꯩꯍꯧꯕꯅ ꯐꯅꯤꯗ, ꯃꯤ ꯅꯨꯡꯉꯥꯏꯅꯁꯨ ꯊꯝꯕꯤꯒꯦ ꯍꯥꯏꯔꯤꯁꯤꯕꯣ." ꯊꯕꯥꯅ "ꯍꯦ, ꯅꯣꯏꯒꯤꯁꯦ ꯑꯩꯁꯤ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯒꯦ ꯍꯥ? ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏꯕꯨ ꯑꯩꯅ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯋꯥꯔꯛꯍꯟꯕ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯕ ꯆꯥꯎꯈꯠꯇꯕꯁꯤꯡꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥ ꯁꯥꯎꯅ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯃꯊꯃꯣꯏ ꯑꯗꯨꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯀꯌꯥꯁꯤ ꯄꯦꯟꯗꯅ ꯆꯩꯅꯥ ꯀꯌꯥ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯏꯃꯨꯡꯒꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯕꯨꯁꯨ ꯅꯨꯡꯁꯤꯅ ꯆꯥꯛ ꯏꯟꯕꯤꯔꯤ꯫ "ꯏꯆꯥ ꯊꯣꯏꯕꯨꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯆꯥꯛ ꯌꯥꯝ ꯌꯥꯝ ꯆꯥꯗꯧꯅꯤꯀꯣ ꯁꯤꯁꯦ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ. ꯁꯤꯒꯤ ꯆꯥꯛꯈꯨꯝꯁꯤꯃꯇꯒ ꯆꯥꯁꯤꯜꯂꯨꯁꯦ, ꯏꯆꯥ ꯊꯨꯅ ꯆꯥꯎꯗꯕ ꯌꯥꯗꯕꯅꯤ." ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯅꯥꯟꯊꯗꯨꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯈꯔ ꯊꯨꯅ ꯆꯥꯎꯕ ꯀꯩꯗꯧꯒꯦ? ꯏꯃꯥꯗꯤ ꯏꯆꯥꯅ ꯆꯥꯎꯕ ꯉꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗꯀꯣ." "ꯃꯧꯋꯥ, ꯅꯪꯕꯨ ꯄꯣꯠꯐꯝ ꯊꯣꯛꯄ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯅꯦ?" "ꯊꯦꯡꯂꯕꯅꯤ ꯏꯃꯥ, ꯑꯉꯥꯡꯁꯦ ꯆꯥꯛ inba ꯂꯣꯏꯔꯒ ꯊꯣꯛꯑꯒꯦ ꯇꯧꯕꯅꯤ." ꯊꯣꯛꯅꯕ ꯇꯧꯔꯣꯀꯣ, ꯃꯇꯝꯁꯤ ꯊꯦꯡꯈꯤꯕ ꯇꯥꯔꯦ. ꯏꯁꯨꯁꯤ ꯑꯩ ꯑꯃꯨꯛ ꯌꯦꯡꯍꯧꯔꯒꯦ." "ꯏꯃꯥꯁꯨ ꯑꯩꯅ ꯂꯩꯔꯤꯉꯩ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣꯗꯅ." "ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ, ꯍꯧꯖꯤꯛꯇꯤ ꯆꯥꯅꯤꯡꯗ꯭ꯔꯤ ꯏꯃꯥ, ꯅꯪ ꯅꯊꯧ ꯇꯧꯗꯧꯗꯣ ꯇꯧꯖꯔꯣ." ꯑꯁꯨꯝꯅ ꯊꯕꯥꯁꯨ ꯄꯣꯠꯐꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯄꯥꯛ ꯃꯁꯤꯗꯨꯗ ꯑꯃꯨꯖꯥꯎ ꯑꯃꯗꯤ ꯕꯤꯃꯣꯜ ꯃꯈꯣꯏ ꯃꯇꯥꯎ ꯑꯃ ꯑꯅꯤꯒ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯃꯨꯖꯥꯎꯅ "ꯅꯣꯏꯕꯨ ꯁꯦꯜꯒ ꯌꯥꯎꯅꯗ꯭ꯔꯕꯣ? ꯍꯤꯗꯥꯛꯁꯦ ꯈꯔꯒ ꯂꯩꯔꯨꯈꯤꯁꯤꯅꯦ, ꯁꯤꯈꯛ ꯊꯛꯄꯅꯗꯤ ꯉꯥꯎ ꯍꯥꯏꯕ ꯌꯥꯗꯦ." ꯕꯤꯃꯣꯜꯅ "ꯉꯁꯥꯏꯗꯒꯤ ꯅꯪꯅꯗ ꯊꯛꯄꯗ ꯂꯣꯏꯈ꯭ꯔꯤ ꯑꯣꯏꯔꯝꯃꯤ, ꯊꯛꯄꯅ ꯃꯥꯅ ꯑꯌꯥꯝꯕ ꯊꯛ, ꯑꯗꯨꯒ ꯉꯥꯎ ꯌꯥꯗꯦ ꯀꯥꯏꯅ ꯇꯥꯕ ꯌꯥꯗꯕ ꯋꯥ." ꯑꯃꯨꯖꯥꯎꯅ "ꯉꯥꯎꯗꯤꯕꯨ ꯉꯥꯎꯗꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ, ꯁꯦꯜ ꯌꯥꯎꯔꯗꯤ ꯈꯔ ꯑꯗꯨꯝ ꯄꯨꯊꯣꯛ, ꯃꯌꯣꯝꯇꯒ ꯂꯧꯔꯨꯔꯒ ꯊꯛꯈꯤꯁꯤ ꯀꯩꯅꯣ. ꯌꯥꯔꯅꯤ ꯑꯩꯗꯤ, ꯅꯪ ꯊꯛꯅꯤꯡꯉꯒ ꯅꯪꯉꯣꯟꯗꯒꯤꯅꯦ ꯁꯦꯜ ꯄꯨꯊꯣꯛꯂꯒ ꯑꯗꯨꯝ ꯊꯛꯆꯔꯣ. ꯑꯩꯗꯤ ꯁꯤꯗꯒꯤ ꯍꯦꯟꯖꯤꯜꯂꯕꯗꯤ ꯍꯣꯔꯦꯟ ꯊꯕꯥꯒꯤ ꯄꯣꯠꯐꯝ ꯆꯪꯕꯗ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯌꯨꯅꯝꯗꯣ ꯃꯥ ꯍꯩꯅꯔꯣꯏꯕ." ꯑꯃꯨꯖꯥꯎꯅ "ꯏꯁ, ꯇꯤꯈ꯭ꯔ ꯃꯥꯅꯁꯨ ꯐꯖꯈ꯭ꯔꯕ ꯊꯕꯥꯒꯤ ꯋꯥꯈꯜꯒꯁꯨ ꯈꯟꯕ ꯆꯥꯗꯅ, ꯍꯩ ꯆꯠꯊꯣꯛꯑꯣꯅꯦ ꯅꯁꯛꯇꯨꯒ, ꯊꯕꯥꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦ ꯈꯜꯂꯤꯉꯩꯁꯤꯗ." "ꯑꯗꯨꯅ ꯅꯪꯅ ꯈꯟꯖꯕ ꯋꯥꯈꯜꯅꯤꯗꯅ, ꯑꯩꯁꯨ ꯊꯕꯥꯁꯦ ꯂꯧꯈꯥꯏꯒꯦ ꯀꯥꯏꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯕꯅꯤ." ꯑꯃꯨꯖꯥꯎꯅ "ꯑꯩꯒꯤ ꯈꯟꯖꯕ ꯋꯥꯈꯜ ꯑꯣꯏꯔꯕꯁꯨ ꯃꯁꯤ ꯑꯩꯅ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯍꯟꯗꯣꯏꯅꯤ ꯇꯥꯎꯅ, ꯑꯗꯨꯒ ꯅꯪꯅ ꯊꯕꯥ ꯂꯧꯕ ꯍꯥꯏꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯔꯤꯕ, ꯀꯔꯤꯒꯤ ꯑꯣꯏꯗꯕ? ꯏꯕꯣ, ꯋꯥ ꯑꯣꯏꯅ ꯉꯥꯡꯕꯗꯗꯤ ꯑꯗꯨꯛ ꯂꯥꯏꯕꯩ ꯋꯥꯅꯤꯗ ꯑꯃꯨꯖꯥꯎ, ꯊꯕꯛ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯅꯪ ꯈꯤꯇꯪ ꯂꯨꯅ ꯊꯣꯛꯄꯅꯤ ꯏꯕꯣ. ꯌꯦꯡꯕꯗ ꯀꯜꯂꯨꯗ, ꯀꯨꯏꯔꯔꯣꯏ ꯑꯩꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯄ. ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯊꯕꯥꯅ ꯑꯩꯒꯤ ꯁꯦꯕꯥꯒ ꯇꯧꯔꯒ ꯂꯩꯔꯝꯗꯣꯏꯅꯤꯅꯦꯀꯣ." "ꯍꯤꯔꯥ ꯑꯃꯨꯖꯥꯎ, ꯅꯪꯒꯤꯁꯦ ꯐꯥꯒꯤꯗꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ." "ꯎꯁꯤꯠꯇꯕ ꯅꯠꯇꯦꯗ, ꯑꯩꯗꯤ ꯆꯨꯝꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤ. ꯂꯧꯔꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯂꯧꯔꯅꯤ." "ꯑꯣ, ꯊꯕꯥꯁꯤ ꯀꯅꯥꯅ ꯂꯧꯕ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ." ꯑꯁꯨꯝꯅ ꯑꯣꯏꯔꯣꯏꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯤ꯫ ꯊꯕꯥꯒꯤ ꯄꯣꯠꯐꯝ ꯑꯗꯨ ꯅꯨꯄꯥ ꯅꯍꯥ ꯑꯌꯥꯝꯕꯅ ꯂꯥꯛꯇꯨꯅ ꯋꯥꯊꯤ ꯉꯥꯡꯕ ꯑꯃꯗꯤ ꯊꯕꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯨꯅ ꯉꯥꯡꯕ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯊꯕꯥ ꯃꯊꯃꯣꯏ ꯑꯗꯨꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯈꯥꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯆꯥꯎꯕꯤ ꯁꯣꯜꯂꯤ ꯃꯤꯒꯤ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯊꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨꯅ "ꯏꯅꯦ ꯆꯥꯎꯕꯤ, ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯏꯅꯦꯕꯨ? ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯏꯅꯦꯁꯦ." "ꯄꯥꯛꯄꯤ ꯏꯕꯦꯝꯃ, ꯏꯅꯦꯁꯦ ꯃꯈꯥ ꯂꯩꯀꯥꯏꯗ ꯁꯣꯔꯥꯠ ꯑꯃ ꯆꯠꯂꯨꯕꯅꯤꯗ. ꯀꯨꯏꯔꯦꯅꯦ ꯅꯣꯏꯁꯨ ꯎꯗꯕ. ꯏꯅꯦꯁꯦ ꯎꯗꯕ ꯀꯨꯏꯕꯅꯔ ꯀꯩꯅꯣ ꯌꯥꯝꯅꯕꯨ ꯀꯜꯂꯝꯃꯤ. ꯅꯃꯧꯗꯨꯄꯤꯅ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯔ ꯃꯥꯜꯂꯦꯗ." "ꯍꯣꯏꯅꯦ ꯄꯥꯛꯄꯤ, ꯍꯟꯗꯛꯇꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯌꯦ, ꯑꯗꯨꯗ ꯌꯨꯝꯗ ꯁꯨꯝ ꯐꯝꯖꯟꯗꯨꯅ ꯂꯩꯗꯧ ꯁꯔꯨꯛ ꯑꯅ ꯁꯨꯝ ꯁꯥꯖꯦꯟ ꯑꯣꯏꯅ ꯌꯧꯁꯤꯜꯂꯨꯕꯅꯤꯗ."
ꯐꯩꯌꯦ ꯐꯩꯌꯦ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯄꯁꯨ ꯅꯥꯀꯟꯗꯒꯤ ꯂꯇꯥꯅ ꯏꯅꯦ ꯍꯣꯏꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯄꯣꯠꯐꯝ ꯐꯝꯕꯗꯒꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯅ ꯇꯥꯏꯅ ꯑꯩꯈꯣꯏꯗꯤ ꯀꯔꯥꯏꯗꯒꯤꯅꯣꯗ ꯂꯇꯥ ꯍꯣꯏ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯈꯤꯇꯪꯗꯤ ꯁꯥꯐꯔꯦ ꯍꯥꯏꯕ ꯌꯥꯏ ꯁꯤ ꯌꯧꯅꯕ ꯃꯥꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯣꯠꯅꯔꯛꯈ꯭ꯔ ꯄꯣꯠꯅꯤꯗ ꯃꯆꯥ ꯑꯄꯤꯛꯄꯁꯤꯒ ꯏꯅꯦꯅ ꯃꯥꯒꯤ ꯃꯇꯦꯡ ꯀꯔꯤꯝꯇꯁꯨ ꯄꯥꯡꯕ ꯉꯝꯕ ꯅꯠꯇꯦ ꯈꯪꯗꯦ ꯍꯧꯖꯤꯛꯀꯤꯗꯤ ꯆꯔꯥꯗꯤ ꯍꯦꯟꯗ꯭ꯔꯤ ꯍꯥꯏꯗꯨꯅꯤ ꯍꯌꯦꯡ ꯇꯨꯡꯗꯅ ꯀꯔꯝ ꯊꯣꯛꯑꯒꯕ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯇꯥꯅ ꯁꯛ ꯐꯖꯕꯤ ꯅꯃꯧ ꯅꯨꯄꯤ ꯂꯩꯔꯗꯕꯨ ꯀꯔꯤꯒꯤ ꯋꯥꯔꯤꯒꯤꯅꯦ ꯁꯛ ꯐꯖꯕꯤ ꯅꯃꯧꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯗꯗ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯑꯃ ꯁꯦꯜ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯕꯗꯅꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯀꯦ ꯁꯤꯗꯅꯤ ꯑꯦ ꯀꯔꯤ ꯋꯥꯇꯥꯅꯣ ꯑꯗꯨꯗꯤ ꯂꯇꯥ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯁꯨꯝ ꯍꯥꯏꯖꯕꯅꯤꯗ ꯏꯅꯦꯅ ꯌꯨꯝꯗ ꯂꯩꯔꯒ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯒꯥꯜꯗꯨꯗ ꯄꯣꯠꯐꯝ ꯐꯝꯕꯒꯤ ꯅꯃꯥꯗ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯗꯤ ꯏꯅꯦ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯗ ꯍꯩ ꯂꯇꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯕꯗꯣ ꯍꯥ ꯅꯣꯏꯅ ꯑꯩꯒꯤ ꯏꯃꯧꯗ ꯍꯥꯏꯕ ꯌꯥꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯏꯁ ꯀꯔꯤ ꯑꯩꯒꯤ ꯏꯃꯧꯅ ꯀꯔꯤ ꯇꯧꯔꯗꯅꯅꯣ ꯅꯪꯅ ꯉꯥꯡꯖ ꯁꯥꯔꯤꯗꯨꯕꯣ ꯄꯥꯛꯄꯤꯅ ꯑꯁ ꯂꯇꯥ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯀꯩꯗꯧꯒꯦ ꯅꯪ ꯁꯤꯗꯤ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯨ ꯀꯩꯅꯣ ꯏꯅꯦ ꯅꯃꯧꯗꯨꯅ ꯄꯣꯠꯐꯝ ꯐꯝꯕꯒꯤ ꯅꯃꯥꯗ ꯅꯨꯄಾ ꯅꯍꯥ ꯀꯌꯥ ꯑꯃꯒ ꯏꯔꯥꯡ ꯇꯧꯔꯤꯕꯁꯤꯗꯤ ꯏꯅꯦꯕꯨ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯕꯤꯗꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯏꯅꯦꯒꯤꯁꯦ ꯍꯩ ꯂꯇꯥ ꯑꯗꯨꯝꯅ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯂꯥꯟꯅ ꯎꯍꯟꯕꯗꯣ ꯇꯧꯒꯅꯨꯀꯣ ꯑꯩꯒꯤ ꯏꯃꯧꯅ ꯑꯗꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯒꯗꯧꯕ ꯂꯩꯇꯦ ꯈꯪꯂꯕ꯭ꯔꯥ ꯆꯤꯟꯊꯤꯕꯤꯁꯤꯡꯁꯤꯗꯤ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣ ꯂꯇꯥ ꯏꯁ ꯃꯃꯧꯒꯁꯨ ꯀꯟꯈꯠ ꯁꯥꯔꯤ ꯇꯧꯔꯤꯁꯦ ꯃꯃꯧꯅ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯂꯧꯊꯣꯔꯛꯄ ꯁꯦꯜꯗꯣ ꯑꯗꯨꯅꯅꯤ ꯃꯅꯤ ꯃꯃꯧꯅ ꯆꯥꯃꯤꯟꯅꯔꯤꯕꯁꯤ ꯑꯗꯨꯅꯅꯤ ꯏꯅꯦ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯤꯍꯧꯔꯤꯁꯤꯅꯤ ꯍꯌꯦꯡ ꯇꯨꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯃꯧꯗ ꯐꯥꯖꯤꯜꯂꯨꯀꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯂꯇꯥ ꯅꯪꯕꯣ ꯆꯠꯂꯁꯤ ꯂꯥꯛꯎꯁꯦ ꯂꯝꯕꯤꯁꯤꯗ ꯃꯌꯥꯝ ꯂꯣꯏ ꯌꯦꯡꯅꯔꯤ ꯋꯥꯅꯤ ꯑꯍꯜꯁꯤꯒ ꯆꯞꯃꯦꯛ ꯃꯥꯟꯅꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯛꯄꯤꯅ ꯂꯇꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯦ ꯏꯁ ꯃꯤꯁꯤꯡꯁꯤ ꯀꯌꯥꯝꯅ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯀꯣ ꯑꯩꯒꯤ ꯏꯃꯧꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯃꯆꯥ ꯑꯃ ꯐꯝꯕꯒꯤꯅꯤꯅꯦ ꯑꯁꯨꯝꯅ ꯃꯣꯏꯅ ꯍꯦꯛꯇ ꯕꯗꯅꯥꯝ ꯄꯤꯔꯤꯕꯁꯦ ꯃꯣꯏꯅ ꯂꯤꯁꯤꯡꯂꯛ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯏꯃꯧꯅ ꯑꯁꯨꯝꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯗꯧ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯅꯦꯝ ꯑꯩꯅ ꯊꯥꯖꯩ ꯑꯩ ꯏꯃꯧꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯔꯗꯅ ꯃꯤꯋꯥ ꯉꯥꯡꯕꯤꯁꯤꯡꯁꯤꯗꯤ ꯉꯁꯤꯁꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨ ꯄꯣꯠ ꯂꯩꯕꯒꯤ ꯅꯃꯥꯗ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯀꯨꯟꯖꯣꯅ ꯑꯩꯈꯣꯏ ꯊꯕꯥꯒꯤ ꯀ꯭ꯋꯥꯁꯤꯗꯤ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛꯅ ꯃꯍꯥꯎ ꯂꯩꯅ ꯍꯥꯎꯈ꯭ꯔꯦꯗ ꯄꯨꯟꯁꯤꯁꯤꯗ ꯑꯁꯤꯒꯨꯝꯕ ꯀ꯭ꯋꯥꯒꯁꯦ ꯆꯥꯖꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏꯍꯦ ꯅꯥꯀꯜꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯁꯣꯝꯕꯨ ꯀ꯭ꯋꯥ ꯁꯥꯏꯅꯕ ꯌꯥꯕꯨ ꯌꯥꯎꯔꯤꯕ꯭ꯔꯅꯦ ꯌꯥꯕꯨ ꯍꯧꯕꯗꯤ ꯑꯃꯠꯇꯕꯨ ꯎꯗ꯭ꯔꯦꯅꯦ ꯑꯩꯒꯤ ꯃꯤꯠꯅꯔ ꯀꯩ ꯏꯕꯨꯡꯉꯣ ꯌꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯔꯩꯅ ꯇꯛꯏꯕꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯄꯦꯔꯥ ꯂꯩꯇꯦ ꯍꯥꯏꯔꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯣꯟꯊꯣꯛꯄ ꯑꯍꯟꯅꯤ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯨꯟꯖꯣꯅ ꯅꯍꯥ ꯃꯣꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯕꯦꯃꯥ ꯊꯕꯥ ꯁꯦꯜꯁꯤ ꯂꯧꯍꯧꯔꯁꯤ ꯉꯁꯤꯒꯤꯗꯤ ꯅꯪ ꯇꯥꯗ ꯌꯧꯔꯒꯦ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯑꯃꯨꯖꯥꯎꯒ ꯕꯤꯃꯣꯜꯒꯗꯨ ꯌꯨ ꯉꯥꯎꯔꯤ ꯇꯧꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯃꯨꯖꯥꯎꯅ ꯊꯕꯥ ꯅꯪ ꯇꯥꯗ ꯍꯣꯏ ꯂꯥꯛꯏꯍꯦ ꯕꯤꯃꯣꯜꯅ ꯊꯕꯥ ꯅꯪ ꯇꯥꯗꯒꯤ ꯀ꯭ꯋꯥ ꯍꯥꯎꯕ ꯑꯝꯇ ꯇꯞꯄꯧꯍꯦ ꯅꯪꯒꯤ ꯇꯅꯧꯔꯨꯕꯤ ꯈꯨꯠꯁꯥꯗꯨꯅ ꯇꯞꯄ ꯀ꯭ꯋꯥꯗꯣ ꯆꯥꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯀ꯭ꯋꯥ ꯀꯌꯥꯅꯣ ꯇꯞꯄꯛꯇꯣꯏꯁꯤꯕꯣ 4-5 ꯍꯦꯛ ꯇꯞꯁꯤꯜꯂꯧꯁꯦ ꯅꯪꯅ ꯇꯞꯄꯛꯄꯒꯩ ꯆꯥꯔꯒꯦ ꯁꯤ ꯂꯩꯔꯤꯍꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯖꯥꯎꯅ ꯑꯗꯨ ꯊꯕꯥ ꯅꯪꯅ ꯁꯨꯝꯅ ꯋꯥꯅ ꯁꯨꯝ ꯂꯩꯕꯁꯤ ꯅꯪ ꯇꯥꯗꯗꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯇꯁꯦꯡ ꯁꯩꯇ ꯅꯨꯡꯉꯥꯏꯇꯦꯕꯣ ꯑꯁꯦꯡꯕ ꯑꯩꯈꯣꯏꯗꯤ ꯃꯤꯒꯤ ꯑꯋꯥꯕꯁꯤ ꯎꯕ ꯌꯥꯗꯦ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕꯤꯔꯨꯅꯨꯗ ꯇꯥꯗ ꯑꯩꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯋꯥꯕꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯣꯏꯅ ꯋꯥꯕꯤꯌꯨꯗ ꯅꯪꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯋꯥꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯁꯨꯛ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯅ ꯍꯤꯡꯕꯁꯦ ꯑꯁ ꯇꯁꯦꯡꯅ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯖꯗꯦꯍꯦ ꯁꯩꯇ ꯇꯥꯗ ꯀ꯭ꯋꯥ ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯕꯤꯃꯣꯜꯅ ꯊꯕꯥ ꯏꯕꯦꯝ ꯅꯪ ꯇꯥ ꯑꯃꯨꯖꯥꯎꯅ ꯍꯥꯏꯔꯤꯁꯦ ꯇꯥꯔꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯁꯦꯜ ꯍꯥꯏꯔ ꯑꯃꯨꯖꯥꯎꯗꯒꯤ ꯑꯩꯅ ꯄꯥꯏꯕ ꯍꯦꯜꯂꯤ ꯁꯛ ꯍꯥꯏꯔ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯐꯖꯕꯗ ꯃꯥꯅ ꯑꯃ ꯍꯦꯜꯂꯤ ꯑꯗꯨꯅ ꯅꯪꯅ ꯁꯨꯝꯅ ꯄꯣꯠꯐꯝ ꯃꯆꯥꯁꯤꯒ ꯇꯦꯛꯂꯤ ꯁꯨꯝ ꯐꯝꯃꯒ ꯍꯤꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯗꯅ ꯅꯪ ꯇꯥꯗꯅ ꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯒꯦ ꯑꯃꯨꯖꯥꯎꯅ ꯍꯦꯔꯥ ꯀꯩꯅꯣꯗ ꯕꯤꯃꯣꯜ ꯉꯁꯥꯏꯅ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯗꯨꯝꯅꯒꯗꯤ ꯇꯧꯔꯛꯀꯅꯨꯗ ꯃꯤ ꯊꯕꯥꯗꯤ ꯑꯩꯅ ꯂꯧꯗꯣꯏꯁꯤꯗ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯇꯥꯗꯣ ꯍꯣꯏꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯁꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯅꯣꯏꯒꯤꯁꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯑꯗꯨꯅ ꯐꯕ ꯑꯣꯏꯅꯤ
ꯕꯤꯃꯣꯜ ꯑꯃꯗꯤ ꯑꯃꯨꯖꯥꯎ ꯊꯕꯥꯅ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯗꯦ ꯃꯕꯥꯅꯤꯒꯤ ꯊꯣꯛꯄ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯛꯏ꯫ ꯕꯤꯃꯣꯜꯅ ꯅꯪꯁꯨ ꯅꯪꯅ ꯉꯝꯃꯗꯤ ꯂꯧ ꯀꯩ, ꯑꯩꯁꯨ ꯑꯩꯅ ꯉꯝꯃꯗꯤ ꯅꯪꯅ ꯃꯥꯡꯗ ꯊꯕꯥꯕꯨ ꯂꯧꯅꯤ ꯀꯩ꯫ ꯏꯔꯥ ꯑꯗꯨꯃꯥꯏꯅꯒ ꯋꯥꯖꯥꯎꯒ ꯌꯥꯝ ꯉꯥꯡꯀꯅꯨꯗ ꯇꯥꯅꯤꯡꯗꯦꯕꯣ, ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯉꯝꯊꯣꯛꯅꯁꯤ ꯍꯥꯏꯕ꯫ ꯏꯁ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯀꯟ ꯁꯥꯔꯤꯕ ꯀꯥꯏꯗꯣ ꯅꯪꯒꯤꯁꯦ, ꯌꯥꯏꯅꯦ ꯍꯦꯛꯇ ꯉꯝꯊꯣꯛꯅꯁꯤꯅꯦ, ꯀꯅꯥꯅ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯁꯦꯕ, ꯑꯃꯨꯛ ꯊꯥꯕꯗ ꯊꯥꯕꯝ ꯂꯩꯔꯣꯏꯗꯣ ꯃꯥꯅꯁꯨ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯣꯏꯒꯤ ꯊꯣꯛꯄ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯔꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯊꯕꯥ ꯁꯥꯎꯅ ꯀꯩꯅꯣ ꯇꯥꯗꯣꯏꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ, ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ, ꯅꯣꯏꯒꯤꯁꯦ ꯑꯩꯕꯨ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯍꯥ? ꯅꯣꯏ ꯑꯩꯁꯤ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ, ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ? ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯣꯏꯅ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜ ꯇꯨꯀꯠꯆꯩ꯫ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯑꯃꯨꯛ ꯍꯟꯅꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯌꯥꯔꯦ꯫ ꯕꯤꯃꯣꯜꯅ ꯊꯕꯥ ꯅꯪ ꯁꯥꯎꯅꯨꯍꯦ, ꯃꯁꯤꯒꯤ ꯑꯃꯨꯖꯥꯎꯁꯤꯅ ꯀꯔꯟ ꯇꯥꯔꯛꯇꯅ ꯃꯔꯩ ꯈꯔ ꯇꯧꯈ꯭ꯔꯦ, ꯅꯪ ꯁꯥꯎ꯫ ꯊꯕꯥ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯁꯤ ꯎꯕ꯭ꯔꯥ ꯅꯣꯏ ꯃꯌꯥꯝꯅ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦ ꯍꯥ? ꯑꯩꯕꯨ ꯏꯄꯨꯔꯣꯏꯕ ꯂꯩꯇꯦ, ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯅ ꯇꯧꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕ ꯌꯥꯔꯅꯤ ꯁꯤꯔꯣ? ꯂꯥꯎ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛ, ꯑꯩꯕꯨ ꯎꯁꯤꯠꯇꯅ ꯋꯥ ꯑꯝꯇ ꯉꯥꯡꯉꯧꯅꯤ, ꯑꯝꯇ ꯍꯥꯏꯔꯛꯑꯣ, ꯅꯔꯤꯟ ꯂꯩꯕ ꯀꯅꯥꯅꯣ ꯌꯦꯡꯒꯦ, ꯊꯥꯡ ꯑꯁꯤ ꯍꯦꯛ ꯊꯤꯜꯂꯒ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯣ, ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯊꯣꯛꯂꯛꯑꯣꯕ, ꯉꯝꯃꯗꯤ ꯊꯣꯛꯂꯛꯑꯣ, ꯊꯥꯡꯁꯤꯅ ꯃꯀꯛ ꯃꯀꯛ ꯀꯛꯀꯦ꯫ ꯑꯗꯨꯝꯅ ꯊꯕꯥꯅ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯏꯉꯛ ꯉꯛꯅ ꯂꯣꯏꯅ ꯌꯦꯡꯅꯩ꯫ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯋꯥꯊꯤ ꯉꯥꯡꯅꯔꯝꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯊꯕꯥꯅ ꯊꯣꯛꯂꯛꯑꯣꯅꯦ ꯊꯣꯛꯂꯛꯑꯣ, ꯅꯔꯤꯟ ꯂꯩꯔꯗꯤ ꯀꯅꯥꯅ ꯊꯣꯛꯂꯛꯑꯣ, ꯑꯩꯒꯤ ꯃꯥꯡꯁꯤ ꯊꯣꯛꯂꯛꯑꯣꯕ, ꯅꯨꯄꯥꯅꯤ ꯁꯥꯗꯅ ꯑꯩꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯔꯤ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯣ, ꯑꯩꯒꯤ ꯃꯥꯡꯁꯤ ꯊꯣꯛꯂꯛꯑꯣ꯫ ꯕꯤꯃꯣꯜꯅ ꯊꯕꯥ ꯅꯪ ꯇꯥꯗ ꯂꯥꯟꯖꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯏꯆꯜꯗ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯋꯥ ꯍꯥꯏꯖꯔꯔꯣꯏ, ꯆꯠꯂꯦ ꯑꯩ ꯊꯥꯡꯁꯤꯅ ꯌꯥꯜꯂꯛꯇ꯭ꯔꯤꯉꯩꯗ꯫ ꯑꯁꯨꯝꯅ ꯊꯕꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯁꯤ ꯃꯔꯨꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯩꯅꯦꯒ꯭ꯌꯥ ꯍꯧꯖꯤꯛ ꯊꯕꯥꯒꯤ ꯃꯑꯣꯡꯗꯨꯗꯤ ꯀꯤꯕꯨ ꯀꯤꯅꯤ, ꯄꯨꯔꯥ ꯆꯥꯕꯤꯅꯤꯀꯣ꯫ ꯑꯗꯨꯅꯤꯅꯦ ꯃꯥꯒꯤ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯥ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ? ꯑꯁꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤꯀꯣ, ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯈꯪꯉꯨꯗꯦ, ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯂꯩꯔꯝꯃꯦꯃꯤ, ꯃꯁꯤ ꯂꯥꯏꯔꯗꯧꯔꯤꯀꯣ꯫ ꯍꯣꯏ ꯕꯦꯝꯃ, ꯃꯥꯒꯤ ꯃꯔꯝꯗ ꯃꯤꯋꯥꯒ ꯉꯥꯡꯅꯗꯧꯕ ꯇꯜꯂꯤꯀꯣ, ꯊꯥꯡꯁꯤꯅ ꯑꯃꯨꯛ ꯌꯥꯜꯂꯛꯇꯅ ꯄꯨꯔꯥ ꯃꯆꯤꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯑꯁꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯊꯕꯥꯒꯤ ꯃꯒꯨꯜ ꯈꯪꯂꯕꯗ ꯃꯉꯣꯟꯗ ꯀꯅꯥꯅꯁꯨ ꯍꯦꯟꯖꯤꯟꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯊꯕꯥ ꯉꯁꯤꯁꯨ ꯃꯆꯥꯒꯤꯗꯃꯛ ꯈꯣꯡꯐꯝ ꯁꯦꯠꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫